ꯂꯝꯕꯤꯗ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯆꯠꯂꯤꯕꯗꯣ ꯒꯥꯔꯤ ꯊꯧꯗꯣꯔꯛꯂꯤꯕ ꯄꯨꯔꯦꯟꯅ ꯂꯥꯞꯇꯛꯅ ꯎꯏ꯫ ꯅꯨꯄꯤꯗꯣ ꯃꯁꯥꯗꯣ ꯈꯔ ꯐꯤꯡꯇꯛꯅꯁꯨ ꯆꯠꯂꯤ꯫ ꯃꯈꯨꯠꯇꯁꯨ ꯏꯟꯁꯥꯡ ꯅꯥꯄꯤ ꯌꯥꯎꯕ ꯄꯣꯂꯤꯊꯤꯟꯒꯤ ꯈꯥꯎ ꯃꯆꯥ ꯑꯃꯁꯨ ꯌꯥꯜꯂꯤ꯫ ꯈꯪꯍꯧꯗ ꯅꯨꯄꯤꯗꯨ ꯑꯀꯨꯠꯄ ꯑꯃꯗ ꯈꯨꯗꯤ ꯊꯤꯗꯨꯅ ꯇꯨꯁꯤꯟꯈ꯭ꯔꯦ꯫ ꯃꯈꯨꯠꯇ ꯄꯥꯏꯔꯝꯂꯤꯕ ꯏꯟꯁꯥꯡ ꯅꯥꯄꯤꯗꯨꯁꯨ ꯂꯩꯃꯥꯏꯗꯨꯗ ꯃꯆꯣꯏ ꯃꯆꯣꯏ ꯇꯥꯔꯤ꯫ ꯃꯇꯧꯗꯨꯗ ꯄꯨꯔꯦꯟꯗꯣ ꯒꯥꯔꯤꯗꯨ ꯊꯧꯖꯤꯜꯂꯛꯂꯒ ꯇꯥꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯕꯨ ꯍꯧꯒꯠꯅꯕ ꯍꯣꯠꯅꯔꯦ꯫ "ꯀꯩꯀꯩꯗ ꯁꯣꯛꯀꯦ?" ꯅꯨꯄꯤꯗꯨꯒꯤ ꯃꯥꯏꯊꯣꯡꯗꯨ ꯄꯨꯔꯦꯟ ꯎꯒꯦ ꯐꯪꯗꯦ꯫ ꯅꯨꯄꯤꯗꯨꯒꯤ ꯁꯝꯗꯨꯅ ꯈꯨꯝꯖꯤꯟꯈꯤꯕꯅ ꯅꯨꯄꯤ ꯃꯥꯁꯨ ꯇꯞꯂꯞꯅ "ꯌꯥꯅꯤ, ꯀꯩꯝꯇ ꯁꯣꯛꯇꯦ" ꯁꯤ ꯍꯥꯏꯔꯒ ꯃꯁꯥꯗꯨ ꯂꯦꯡꯉꯝꯗ ꯍꯧꯒꯠꯅꯕ ꯍꯣꯠꯅꯔꯛꯏ꯫ ꯑꯗꯨꯕꯨ ꯈꯣꯡꯗ ꯈꯔ ꯈꯖꯤꯛ ꯁꯤꯡꯂꯤ ꯊꯨꯞꯈꯤꯕꯅ ꯍꯧꯒꯠꯀꯦ ꯇꯧꯔꯤꯕ ꯑꯗꯨ ꯉꯝꯗꯦ꯫ ꯃꯇꯧꯗꯨꯗ ꯒ꯭ꯌꯥꯟ ꯇꯥꯔꯕ ꯄꯨꯔꯦꯟꯅ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯔꯒ ꯁꯧꯔꯒ ꯇꯞꯅ ꯍꯧꯒꯠꯂꯛꯏ꯫ ꯅꯨꯄꯤꯗꯨ ꯂꯦꯞꯍꯜꯂꯕ ꯃꯇꯨꯡ ꯃꯈꯥꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯏꯟꯁꯥꯡ ꯅꯥꯄꯤꯗꯨ ꯄꯨꯔꯦꯟ ꯃꯥꯅ ꯈꯨꯟꯒꯠꯂꯒ "ꯏꯆꯟ ꯍꯥꯏꯒꯗ꯭ꯔꯥ, ꯌꯨꯝꯕꯨ ꯀꯗꯥꯏꯗꯒꯤ ꯑꯣꯏꯔꯕꯅꯣ? ꯈꯣꯡꯗꯨ ꯆꯠꯄꯁꯨ ꯉꯝꯒꯗꯧꯕ ꯃꯥꯟꯗꯦ, ꯑꯩ ꯊꯤꯟꯕꯤꯔꯝꯃꯒꯦ ꯍꯥꯏꯕꯕꯨ?" "ꯌꯥꯅꯤꯗ, ꯑꯩ ꯑꯗꯨꯝ ꯇꯞꯅ ꯆꯠꯆꯈ꯭ꯔꯒꯦ" ꯍꯥꯏꯔꯒ ꯏꯟꯁꯥꯡ ꯅꯥꯄꯤ ꯌꯥꯎꯕ ꯄꯣꯂꯤꯊꯤꯟꯗꯨ ꯂꯧꯒꯦ ꯍꯥꯏꯅ ꯃꯃꯥꯏꯗꯨ ꯂꯩꯊꯣꯔꯛꯄꯗꯨꯗ ꯅꯨꯄꯤꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ꯫ ꯄꯨꯔꯦꯟ ꯃꯥꯁꯨ ꯅꯨꯄꯤꯗꯨꯗ ꯈꯪꯉꯤ ꯌꯦꯡꯂꯛꯏ꯫ ꯃꯆꯤꯟꯗꯁꯨ ꯌꯥꯝꯅ ꯇꯞꯅ ꯈꯣꯟꯖꯦꯜ ꯊꯣꯛꯅ "ꯂꯤꯛꯂꯥꯏ" ꯄꯥꯈꯠꯂꯝꯕ ꯑꯃ ꯇꯣꯛꯈ꯭ꯔꯒ ꯇꯨꯁꯤꯜꯂꯝꯕꯒꯤ ꯆꯩꯅꯥ ꯐꯥꯎꯕ ꯀꯧꯈꯤꯗꯨꯅ ꯂꯤꯛꯂꯥꯏꯗꯣ ꯑꯁꯥꯎꯕꯒꯤ ꯁꯛꯐꯝꯗ ꯈꯪꯑꯣꯟ ꯑꯣꯟꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯥ ꯄꯨꯔꯦꯟꯒ ꯑꯣꯟꯁꯤꯟꯅꯔꯒ ꯋꯥꯔꯤ ꯁꯥꯟꯅꯕꯁꯨ ꯄꯥꯝꯗꯦ꯫ ꯍꯟꯅ ꯌꯦꯡꯂꯝꯗ ꯃꯈꯣꯡ ꯑꯅꯥꯕꯒꯤ ꯆꯩꯅꯥꯗꯨ ꯀꯥꯎꯈꯤꯗꯨꯅ ꯒꯝ ꯆꯠꯄ ꯍꯧꯏ꯫ ꯀꯨꯏꯅ ꯎꯔꯨꯗ꯭ꯔꯕ ꯃꯇꯨꯡ ꯉꯁꯤ ꯂꯤꯛꯂꯥꯏꯕꯨ ꯎꯖꯕꯁꯤ ꯄꯨꯔꯦꯟꯗꯨ ꯍꯥꯏꯐꯝ ꯇꯧꯐꯝ ꯑꯃ ꯈꯪꯖꯗꯦ ꯃꯁꯥꯗꯨ꯫ ꯍꯥꯏꯒꯦ ꯈꯟꯕ ꯋꯥꯍꯩꯁꯨ ꯀꯌꯥꯅꯤ꯫ ꯂꯤꯛꯂꯥꯏꯕꯨ ꯑꯃꯨꯛꯇꯪ ꯊꯦꯡꯅꯔꯒꯗꯤ ꯍꯥꯏꯗꯅ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯉꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯃꯥꯒꯤ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯑꯀꯟꯕ ꯋꯥꯍꯩꯗꯨ ꯃꯇꯪꯒ ꯂꯤꯛꯂꯥꯏꯒꯤ ꯃꯆꯤꯟꯗꯒꯤ ꯉꯥꯛꯄꯤꯔꯦ ꯍꯥꯏꯕ ꯋꯥꯍꯩꯁꯤꯃꯁꯨ ꯃꯥ ꯇꯥꯅꯤꯡꯕ ꯐꯥꯎꯕꯅꯤ꯫ ꯂꯤꯛꯂꯥꯏꯅ ꯆꯠꯈꯤꯕꯗꯨ ꯄꯨꯔꯦꯟꯗꯨ ꯆꯦꯟꯆꯠ ꯇꯧꯔꯒ ꯂꯤꯛꯂꯥꯏꯕꯨ ꯈꯥꯝꯂꯛꯏ꯫ "ꯂꯤꯛꯂꯥꯏ, ꯂꯤꯛꯂꯥꯏ, ꯑꯝꯇ ꯉꯥꯏꯈꯣ!" ꯂꯤꯛꯂꯥꯏꯁꯨ ꯃꯥꯒꯤ ꯃꯥꯡꯗꯨꯗ ꯊꯠꯆꯤꯜꯂꯛꯂꯕꯗꯨꯗꯗꯤ ꯆꯠꯂꯝꯕ ꯈꯣꯡꯀꯥꯞꯇꯨ ꯆꯞ ꯂꯦꯞꯄꯤ꯫ ꯄꯨꯔꯦꯟꯗ ꯋꯥꯔꯧꯕ ꯁꯥꯎꯅꯤꯡꯕ ꯃꯤꯠꯌꯦꯡꯗ ꯌꯦꯡꯂꯛꯏ꯫ ꯄꯨꯔꯦꯟꯁꯨ ꯎꯔꯤꯕꯅꯤ ꯂꯤꯛꯂꯥꯏꯒꯤ ꯁꯛꯐꯝ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ꯫ ꯄꯥꯈꯦꯛ ꯋꯥ ꯍꯥꯏꯗꯣꯛꯄ ꯉꯝꯖꯗꯦ꯫ ꯀꯨꯏꯅ ꯊꯠꯆꯤꯟ ꯄꯨꯟꯁꯤꯟꯗꯨꯅ ꯊꯝꯕ ꯌꯥꯗꯕꯒꯤ ꯋꯥꯍꯩ ꯈꯔ ꯍꯥꯏꯅꯅꯕ ꯍꯣꯠꯅꯔꯛꯏ꯫ "ꯂꯤꯛꯂꯥꯏ" ꯂꯤꯛꯂꯥꯏ ꯍꯥꯏꯕ ꯋꯥꯍꯩꯗꯨꯗꯒꯤ ꯃꯈꯥ ꯇꯥꯕ ꯅꯪꯗ꯭ꯔꯤꯉꯩ ꯉꯁꯥꯏ ꯃꯈꯩ ꯄꯨꯔꯦꯟꯗ ꯁꯥꯎꯅꯤꯡꯕ ꯃꯤꯠꯌꯦꯡꯅ ꯌꯦꯡꯂꯤꯕꯤ ꯂꯤꯛꯂꯥꯏꯅ ꯇꯥꯞ ꯑꯣꯛꯂꯒ "ꯀꯔꯝꯕ ꯏꯔꯥꯜ ꯁꯤꯖꯤꯜꯂꯒ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨ ꯑꯃꯨꯛ ꯂꯩꯈꯥ ꯇꯥꯍꯟꯒꯦ ꯈꯜꯂꯤꯕꯅꯣ? ꯁꯦꯟꯖꯥꯎ ꯄꯥꯏꯕ, ꯑꯋꯥꯕ ꯀꯔꯤꯅꯣ ꯈꯪꯗꯕ ꯅꯈꯣꯏꯒ ꯑꯩꯒ ꯑꯣꯟꯁꯤꯟꯅꯕꯒꯤ ꯃꯊꯧ ꯇꯥꯗꯦ꯫ ꯑꯩꯅꯁꯨ ꯄꯥꯝꯗꯦ꯫ ꯌꯥꯔꯦ, ꯑꯩ ꯆꯠꯀꯦ, ꯑꯩꯒꯤ ꯂꯝꯕꯤ ꯊꯥꯗꯣꯛꯎ" ꯑꯁꯤ ꯍꯥꯏꯔꯒ ꯂꯤꯛꯂꯥꯏ ꯊꯩꯗꯨꯅ ꯆꯠꯅꯕ ꯍꯣꯠꯅꯩ꯫ ꯍꯟꯗꯛꯃꯨꯛꯁꯨ ꯄꯨꯔꯦꯟꯅ ꯊꯠꯂꯒ "ꯂꯤꯛꯂꯥꯏ, ꯑꯩꯒꯤ ꯋꯥꯁꯤꯃꯇꯪꯗꯤ ꯇꯥꯕꯤꯈꯣ, ꯀꯩꯗꯧꯔꯒꯦ? ꯄꯨꯝꯅꯃꯛ ꯑꯩꯅ ꯁꯣꯏꯕ ꯉꯥꯛꯇꯅꯤ, ꯑꯩꯒꯤ ꯏꯔꯥꯜ ꯉꯥꯛꯇꯅꯤ." ꯂꯤꯛꯂꯥꯏꯗꯨ ꯄꯨꯔꯦꯟ ꯃꯉꯣꯟꯗ ꯌꯥꯝ ꯊꯤꯅ ꯁꯥꯎꯔꯦ꯫ ꯄꯨꯔꯦꯟꯒꯤ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯇꯥꯅꯤꯡꯕ ꯄꯣꯛꯇ꯭ꯔꯦ꯫ ꯍꯥꯏꯔꯛꯏ꯫ "ꯅꯪꯒꯤ ꯋꯥꯍꯩ ꯑꯃ ꯇꯥꯅꯅꯕ ꯂꯤꯛꯂꯥꯏꯒꯤ ꯃꯐꯝꯗ ꯂꯩꯇꯦ꯫ ꯅꯪ ꯑꯩ ꯑꯣꯟꯁꯤꯟꯅꯔꯒ ꯋꯥꯔꯤ ꯁꯥꯔꯤꯁꯤ ꯐꯥꯎꯕ ꯑꯩ ꯇꯁꯦꯡꯅ ꯍꯪꯒꯣꯏꯕ ꯄꯣꯛꯏ꯫ ꯑꯗꯨꯒ ꯃꯤꯁꯇꯔ ꯄꯨꯔꯦꯟ, ꯅꯪ ꯅꯁꯥ ꯃꯇꯤꯛ ꯆꯥꯔꯦ, ꯁꯦꯜ ꯄꯥꯏꯔꯦ ꯍꯥꯏꯗꯨꯅ ꯄꯪꯌꯥꯗ ꯌꯥꯒꯗꯧꯕ ꯅꯨꯄꯤꯗꯣ ꯑꯩꯗꯤ ꯅꯠꯇꯦ." ꯋꯥꯍꯩꯁꯦ ꯍꯥꯏꯔꯝꯂꯒ ꯂꯤꯛꯂꯥꯏꯗꯨ ꯊꯩꯔꯒ ꯆꯠꯂꯤ꯫ ꯄꯨꯔꯦꯟ ꯂꯤꯛꯂꯥꯏꯒꯤ ꯈꯨꯗꯥꯡꯗꯨ ꯇꯥꯞ ꯐꯥꯏ꯫ ꯂꯤꯛꯂꯥꯏꯁꯨ ꯐꯥꯔꯛꯂꯤꯕ ꯈꯨꯗꯥꯡ ꯑꯗꯨꯗ ꯌꯦꯡꯂꯒ ꯁꯥꯎꯅ ꯀꯟꯊꯣꯛꯂꯒ ꯄꯨꯔꯦꯟꯒꯤ ꯃꯈꯥꯖꯥꯏ ꯑꯗꯨꯗ ꯈꯨꯄꯥꯛꯅ ꯁꯥꯐꯨ ꯀꯟꯅ ꯊꯥꯔꯛꯏ꯫ ꯇꯨꯝꯂꯝꯕ ꯄꯨꯔꯦꯟꯗꯨ ꯃꯃꯤꯠ ꯈꯪꯁꯤꯡꯁꯤꯡꯂꯛꯏ꯫ ꯍꯧꯖꯤꯛꯇꯗ ꯃꯥꯅ ꯎꯈ꯭ꯔꯤꯕ ꯇꯧꯈ꯭ꯔꯤꯕ ꯑꯍꯤꯡ ꯑꯃꯒꯤ ꯃꯪꯂꯥꯟꯅꯤ ꯈꯜꯂꯨꯕꯗ ꯁꯣꯔ ꯑꯃ ꯁꯥꯡꯅ ꯍꯣꯟꯗꯣꯔꯛꯏ꯫ ꯍꯤꯞꯂꯝꯕꯗꯨ ꯍꯧꯒꯠꯂꯒ ꯕꯥꯊꯔꯨꯝꯗ ꯆꯪꯂꯒ ꯃꯃꯥꯏꯗꯨ ꯇꯥꯊꯣꯛꯏ꯫ ꯃꯥꯡꯗ ꯊꯦꯠꯂꯤꯕ ꯃꯤꯔꯔꯗꯨꯗ ꯌꯦꯡꯂꯒ ꯋꯥꯈꯜꯗꯁꯨ ꯈꯜꯂꯤ꯫ ꯀꯩꯁꯨ ꯂꯩꯇꯕ ꯑꯁꯣꯏꯕ ꯑꯃꯒꯤꯗꯃꯛꯇ ꯂꯝꯂꯥꯟꯕꯤ ꯃꯥꯕꯨ ꯑꯩꯒꯤ ꯃꯪꯂꯥꯟꯗ ꯍꯦꯛ ꯇꯣꯏꯅ ꯎꯔꯤꯕꯁꯤ ꯀꯩꯒꯤꯅꯣ? ꯑꯗꯨꯒ ꯑꯩꯒꯤ ꯋꯥꯈꯜꯁꯤꯅ ꯀꯩꯒꯤꯅꯣ ꯃꯥꯒꯤ ꯋꯥꯈꯜꯗ ꯑꯁꯨꯝ ꯈꯟꯗꯨꯅ ꯂꯩꯔꯤꯁꯦ? ꯃꯥꯕꯨ ꯅꯪ ꯐꯥꯎꯍꯜꯂꯤꯕꯁꯤꯅ ꯀꯔꯤꯒꯤ? ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯏꯔꯩꯃꯗꯨ ꯀꯤꯆꯟꯗ ꯕ꯭ꯔꯦꯛꯐꯥꯁꯠꯀꯤ ꯀꯔꯤꯅꯣ ꯆꯥꯅꯕ ꯈꯔ ꯁꯦꯝ ꯁꯥꯔꯤ꯫ ꯍꯦꯝꯕꯁꯨ ꯆꯪꯂꯛꯂꯒ ꯗꯥꯏꯅꯤꯡ ꯆꯤꯌꯔ ꯑꯃ ꯆꯤꯡꯊꯣꯛꯇꯨꯅ ꯐꯝꯂꯒ ꯆꯥ ꯉꯥꯏꯕ ꯑꯣꯏꯅ ꯐꯣꯟꯗꯨ ꯃꯦꯠꯇꯨꯅ ꯂꯩꯔꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯏꯔꯩꯃꯁꯨ ꯆꯥꯅꯕ ꯁꯦꯝꯂꯤꯕ ꯈꯔꯗꯨ ꯂꯣꯏꯔꯒ ꯗꯥꯏꯅꯤꯡ ꯇꯦꯕꯜꯗꯨꯗ ꯊꯝꯂꯛꯏ꯫ ꯑꯗꯨꯒ "ꯏꯃꯥ, ꯉꯁꯤꯗꯤꯅꯦ ꯏꯁꯥ ꯀꯌꯥ ꯅꯨꯡꯉꯥꯏꯇꯦ, ꯆꯥꯛꯁꯤ ꯅꯪꯅ ꯊꯣꯡꯉꯨꯀꯣ" ꯍꯦꯝꯕ ꯃꯃꯥꯗ ꯁꯨꯛꯂꯞ ꯇꯧꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ꯫ "ꯀꯥꯏꯗꯩꯅꯣꯗ ꯏꯃꯥ,
ngasi thaba ngana chatke chak tu khara ngana thong hai ge tawraga aingonda muk chak thong onin sile haima isa ngamdaba sibu amuk nangi thabak nangnaba aina chak thongba tari bro sangde ima isa ngamde ko kemu yang ngamdragi ma yam kanna ngamdre adude doctor gauge kaubiyo haidi nangonda ai sumini nong phadok nabadi kaide dana iso isada na bu leiramadi aduna ai doctor gauge kok ngaubani yani ngihak patharagane waraina phajaki aini nangonda imo pusalo haiba natro yadrabanina chak to thong ima so hanoi silak chak ising pumba se aini sumpana dana leibadi ngamoi aduna nasana gyan khara taw ko koi magi hongnabi se hairaga imo mona aduma uradawni hai daba yari bro nachin nokpana khoi ni suba sunate yumsigi charol surol thamdaba yari bro aina haiba factory gi manager oiribi nupi machado sidala o haibadudi hai khrabra hai khrabani ma karam kanda lakani haigene andaki sani sidala gi nairakpani ai nangonda ne kare suwa hainingai leite imagi haibabu imawa mayum sida yam thuna pusilakna bataw nangi khangna chanabi leiragana ne imada sengna hayo ima haina bachatke natragana ikhubi gi machegi macha amalai haibado madu imani mawoina namba haijara tawbani ma adu wadu kona khanasida kona khanabu haibabu karino hayeng tangairi ni hanu gadawade karam kanda nupi thige haibanu nangbo ha nang hanura kanduda nupi thige hairaba imadi hairisini ko thune ima pusalakna bataw kei no khara nganglamlaga irei madu phuk khawgatlaga kadodagi thokre henbadu matha sana phamli arumba pot kaya amana magi magu thangatpago haukraba magi amata ngairabi magi thawai oirambi ningthidu magi mamita urei ningsinglei magi ningthibibu adungai makhoi anina nungsinakhiba ningthiga hembagado jawrabu magi makhongda phamli hembana phamlaga ningthine hembada ngatharaga heble mangda uriba drisya adubu yenglaga yam tapna haira iningthidu yengo atiyada pairiba lechilsina nakna leiminarambadagi lapthoknaduna paikrese karigumbadaka ibanigi laibakta sumna tamamagadi ayam wani hemba magi makhut oiduna magi matambaktuda ngathaduna heplibi ningthida amurak anirak nanthabiraga pakhum pire chingdol wangmalana paikragaso amuba nongleina senana honaraklabaso mapung khudingda aina nangbu kaidum thadoklaga chaloi nangbu matam phumnamakta aina maiki mari makta ngakduna thamgadoribani ningthi hiplambado tapna hogatlaga wakhat macha aniduna yambagi khajaina kana kanda thamlaga haire nangnai damakta lepiriba aigidamakta hingbibase uraka asengma nungsibado khangi aibu punchi chupagi hoina dagi seba taw phanganbiyuko nangna aigidamakta lepibagi aina siyungna nangbu nungsijaba ngammani lengdani nakta nangbu punsigi thamgani ngasisu haikini hayengsu haini numit khudingi adum haikini nangna tabakana ama hanna ima puksimagi yengkhraroi nangi momonta noku maithonga du yenglaka ayawa pathajagi hembana ningthigi makhut anido magi makhuna paiselaga amuktang magi chinbalduda ningthigi makhutto nungsina chupire ningsinglubada kapkanu haiba sungamde thamoi masu waganu haiba ngamde adung nungsijabi mahaki thamoigi mabema oirambi adubu mami phauba udabata nata panglanda phauba lakhidraba sidadi amuk ningsinglakpa mikupta henba magi makoktu chakle masa pumadu phungatuna sor honba wabase magi anaba mu oire mama busu kauba ngamdre dining table da makoktu psalaga awaba mai chakadabu khangli James to mayumdagi prap kari do thagdoraklaga mairabu haigi get mamangdoda kari do khamli pocketagi phone lokthoklaga mairabada call tawseli somda amodusu game kanna sanaringai call lakpadudadi machin thire asigi kanrungman base inabu game sanaragadi phone ekta tawradawni kai kandabda haina phone do receive tawi kai lere game ngaktung sanabasida nangni yetpa sunthongni yetkrene
ꯊꯕꯝꯗ ꯆꯠꯇꯕ ꯌꯥꯗ꯭ꯔꯦ ꯈꯔ ꯊꯨꯔꯦ ꯁꯠ ꯊꯣꯛꯂꯣ ꯑꯩ ꯅꯣꯏ ꯀꯩꯅꯣ ꯃꯃꯥꯡꯗ ꯂꯩꯔꯦ ꯀꯩ ꯊꯕꯛꯅꯣ ꯑꯃꯨꯛ ꯑꯁ ꯍꯪꯗꯅ ꯂꯩꯔꯅꯣ ꯃꯤ ꯆꯠꯂ ꯈꯪꯗꯧꯅꯤ ꯊꯨꯔꯕꯅꯤꯀꯣ ꯄꯠ ꯂꯣꯏꯁꯜꯂꯣ ꯑꯩ ꯅꯣꯏ ꯒꯦꯠꯇ ꯉꯥꯏꯔꯒ ꯂꯩꯔꯕꯅꯤ ꯊꯣꯛꯂꯣ ꯑꯩ ꯊꯝꯃꯦ ꯍꯥꯏꯔꯒ ꯐꯣꯟꯗꯨ ꯀꯛꯈ꯭ꯔꯦ ꯃꯩꯔꯥꯕꯗꯨ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯌꯨꯝꯁꯤꯗ ꯉꯥꯛꯇꯪ ꯂꯩꯕꯒ ꯁꯪꯗꯦꯕ ꯆꯠꯁꯤꯒ ꯈꯣꯠꯁꯤꯒ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯃꯩꯔꯥꯕꯁꯨ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯗꯨꯅ ꯊꯣꯛꯂꯛꯏ ꯃꯩꯔꯥꯕꯅ ꯉꯟꯇꯥꯅ ꯀꯥꯏꯗꯅꯣ ꯆꯠꯇꯣꯏꯁꯦ ꯑꯔꯨꯕ ꯊꯕꯛꯅꯤ ꯈꯪꯗ꯭ꯔꯁꯨ ꯌꯧꯕꯒ ꯑꯗꯨꯝ ꯈꯪꯉꯅꯤ ꯀꯥꯈꯠꯂꯣ ꯌꯥꯔꯦ ꯃꯩꯔꯥꯕꯁꯨ ꯀꯥꯈꯠꯂꯛꯇꯨꯅ ꯑꯅꯤꯗꯨ ꯏꯆꯦꯜ ꯍꯣꯇꯦꯜ ꯇꯝꯅ ꯍꯥꯏꯊꯔꯛꯏ ꯉꯁꯥꯏ ꯃꯈꯩꯗꯤ ꯃꯩꯔꯥꯕꯁꯨ ꯀꯔꯤ ꯊꯕꯛꯅꯣ ꯀꯗꯥꯏꯗꯅꯣ ꯍꯥꯏꯅ ꯈꯜꯂꯝꯕꯅꯤ ꯍꯧꯖꯤꯛꯇꯤ ꯃꯥꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯗꯨꯅ ꯋꯥ ꯉꯥꯡꯕ ꯍꯧꯔꯛꯂꯝꯃꯤ ꯏꯁ ꯑꯩꯅ ꯀꯟꯅ ꯇꯨꯡꯒꯤꯅꯗꯅꯒ ꯂꯥꯛꯏꯁꯤꯗꯤ ꯃꯤꯒꯤ ꯈꯪꯅꯕ ꯂꯩ ꯂꯩꯇꯦ ꯈꯪꯗꯕꯤ ꯅꯨꯄꯤꯗꯨꯒꯤꯗꯃꯛꯇ ꯑꯣꯏꯔꯦ ꯂꯩꯇꯕꯗꯨꯅꯅꯤ ꯑꯩꯅ ꯂꯥꯛꯏꯁꯦ ꯂꯩ ꯈꯪꯉꯒꯗꯤ ꯃꯤꯒꯤ ꯃꯀꯥꯗ ꯌꯦꯠꯄꯤꯒꯗꯕ ꯖꯦꯝꯁ ꯅꯠꯇꯦ ꯅꯪꯗꯤ ꯂꯩꯇꯦꯗꯤ ꯀꯃꯥꯏꯅ ꯈꯪꯉꯤꯕ ꯊꯤꯕꯒꯨꯝꯕ ꯀꯟꯕꯅꯤꯅ ꯑꯗꯨꯝ ꯈꯪꯉꯤꯅꯤ ꯀꯩꯅꯣ ꯅꯪ ꯑꯃ ꯑꯐꯕ ꯅꯨꯄꯤꯗꯤ ꯐꯪꯉꯔꯣꯏꯗꯕꯅꯤ ꯑꯁꯤꯃꯗꯤ ꯆꯥꯎꯊꯣꯛ ꯆꯥꯎꯅ ꯍꯥꯏꯕꯤꯒꯦ ꯅꯪꯗꯧꯅ ꯂꯩꯈꯥ ꯇꯥꯔꯕ ꯅꯨꯄꯤ ꯃꯆꯤꯟ ꯀꯟꯕꯤ ꯆꯔꯣꯏ ꯃꯥꯟꯕꯤ ꯅꯨꯄꯤꯗꯤ ꯐꯪꯉꯔꯣꯏ ꯍꯥꯏꯔꯤꯕ ꯍꯧꯖꯤꯛ ꯑꯩꯅ ꯀꯣꯏꯒꯦ ꯈꯜꯂꯤꯕ ꯅꯨꯄꯤꯁꯦ ꯑꯩꯅ ꯆꯥꯝꯔꯛ ꯊꯣꯛꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯈꯜꯂꯕ ꯇꯨꯡꯗ ꯂꯧꯈꯠꯄ ꯌꯥꯔꯦ ꯍꯥꯏꯗꯅ ꯑꯩꯒꯤ ꯊꯃꯣꯏꯗ ꯍꯛꯇꯨꯅ ꯊꯝꯈ꯭ꯔꯕ ꯑꯩꯒꯤ ꯊꯃꯣꯏꯗ ꯇꯥꯈ꯭ꯔꯕ ꯀꯅꯥꯒꯨꯝꯕꯒꯤ ꯁꯛꯇꯝꯗꯤ ꯖꯦꯝꯁ ꯑꯩꯅ ꯃꯤꯔꯥꯏꯒꯗꯧꯕ ꯂꯩꯇꯦ ꯍꯥꯏꯔꯤꯕ ꯃꯣꯟꯅ ꯁꯦꯡꯒꯥꯎ ꯂꯥꯛꯄ ꯅꯨꯄꯤꯁꯨ ꯂꯩꯇꯕꯗꯤ ꯅꯠꯇꯦꯗ ꯍꯣꯏꯅꯦ ꯍꯣꯏꯅꯦ ꯑꯗꯨꯕꯨꯗꯤ ꯍꯌꯦꯡꯋꯥꯏ ꯌꯦꯡꯅꯕ ꯍꯥꯏꯗꯨꯅꯤ ꯑꯅꯤꯗꯨ ꯌꯧꯕꯒ ꯃꯅꯨꯡꯗ ꯆꯪꯂꯛꯏ ꯑꯍꯥꯡꯕ ꯁꯤꯠ ꯑꯃ ꯊꯤꯔꯒ ꯑꯅꯤꯗꯨ ꯐꯝꯂꯛꯏ ꯋꯦꯇꯔ ꯑꯃ ꯆꯪꯂꯛꯂꯒ ꯁꯥꯔ ꯀꯩꯀꯩ ꯑꯣꯔꯗꯔ ꯇꯧꯕꯤꯅꯦ ꯀꯣꯐꯤ ꯑꯅꯤ ꯈꯛꯇ ꯊꯦꯡꯛ ꯌꯨ ꯁꯥꯔ ꯅꯨꯡꯁꯤ ꯐꯣꯡꯗꯣꯛꯄꯕꯨ ꯀꯣꯐꯤ ꯊꯛꯑꯒ ꯌꯥꯔꯗ꯭ꯔꯣ ꯁꯤꯗꯤ ꯑꯍꯥꯟꯕꯅꯤ ꯆꯪꯉꯤꯅꯤ ꯆꯪꯉꯤ ꯇꯧꯔꯣ ꯇꯧꯔꯣ ꯅꯪꯒꯤ ꯀꯨꯝꯍꯩꯗꯣ ꯑꯩꯗꯤ ꯂꯤꯂꯥ ꯗ꯭ꯔꯃꯥꯅꯤ ꯈꯟꯅ ꯌꯦꯡꯉꯒꯦ ꯌꯦꯡꯉꯨ ꯌꯦꯡꯉꯨ ꯐꯖꯃꯟꯗꯅ ꯅꯪꯁꯨ ꯑꯩꯒꯤ ꯔꯣꯜꯁꯦ ꯄꯥꯝꯃꯛꯄ ꯁꯣꯏꯗ꯭ꯔꯝꯅꯤ ꯍꯣꯏꯅꯦ ꯍꯣꯏꯅꯦ ꯌꯦꯡꯕ ꯇꯥꯔꯦꯅ ꯋꯦꯇꯔꯗꯨꯁꯨ ꯂꯥꯛꯂꯒ ꯀꯣꯐꯤꯗꯨ ꯗꯦꯂꯤꯚꯔ ꯇꯧꯔꯝꯂꯒ ꯆꯠꯈ꯭ꯔꯦ ꯖꯦꯝꯁꯇꯤ ꯂꯤꯟꯊꯣꯏ ꯎꯅꯤꯡꯕꯒꯤ ꯃꯌꯥꯏꯅ ꯀꯣꯐꯤꯗꯨ ꯊꯛꯇ꯭ꯔꯤ ꯕꯤꯜ ꯊꯤꯗꯣꯛꯅꯅꯕ ꯂꯤꯟꯊꯣꯏꯅ ꯂꯩꯔꯤꯕ ꯀꯥꯎꯟꯇꯔ ꯑꯗꯣꯝꯗ ꯂꯥꯛꯏ ꯑꯩꯈꯣꯏꯒꯤꯁꯦ ꯀꯌꯥ ꯇꯥꯔꯒꯦ 160 ꯇꯥꯔꯦ ꯖꯤꯄꯦ ꯌꯥꯕ꯭ꯔꯣ ꯍꯣꯏ ꯌꯥꯏꯌꯦ ꯁꯤꯗ ꯇꯧꯕꯤꯔꯣ ꯀꯥꯞꯈ꯭ꯔꯕꯅꯤ ꯑꯣ ꯌꯥꯔꯅꯤ ꯑꯗꯨꯗꯤ ꯑꯗꯨ ꯂꯤꯟꯊꯣꯏ ꯑꯩ ꯋꯥ ꯑꯝꯇ ꯍꯥꯏꯖꯒꯦ ꯌꯥꯒꯗ꯭ꯔꯣ ꯂꯤꯟꯊꯣꯏ ꯖꯦꯝꯁꯇ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯌꯦꯡꯈꯠꯂꯛꯏ ꯀꯩ ꯍꯥꯏꯕꯤꯒꯗꯧꯕꯅꯣ ꯅꯪꯒꯤ ꯐꯣꯟ ꯅꯝꯕꯔ ꯑꯝꯇ ꯄꯤꯕꯤꯕ ꯌꯥꯒꯗ꯭ꯔꯥ ꯂꯤꯟꯊꯣꯏꯗꯨ ꯈꯨꯝꯗꯦ ꯅꯥꯀꯜꯗ ꯂꯩꯔꯤꯕ ꯅꯨꯄꯤꯗꯨꯗꯁꯨ ꯑꯃꯨꯛ ꯌꯦꯡꯉꯤ ꯖꯦꯝꯁꯅ ꯂꯥꯟꯅ ꯈꯟꯒꯅꯨ ꯁꯨꯝ ꯆꯝꯅ ꯍꯥꯏꯕꯅꯤ ꯌꯥꯗ꯭ꯔꯒꯕꯨꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯌꯥꯅꯤ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯂꯤꯟꯊꯣꯏꯅ ꯍꯥꯏꯔꯛꯄ ꯅꯝꯕꯔꯗꯨ ꯁꯦꯚ ꯇꯧꯔꯒ ꯖꯦꯝꯁ ꯍꯔꯥꯎꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯏ ꯍꯦ ꯈꯣꯡꯗ꯭ꯔꯣꯝ ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯌꯥꯝ ꯍꯔꯥꯎꯅꯒ ꯊꯣꯛꯂꯛꯏꯁꯤꯕꯨ ꯅꯨꯡꯁꯤ ꯐꯪꯉꯝꯃꯕꯣ ꯑꯁꯦꯡꯕ ꯊꯃꯣꯏꯅ ꯅꯨꯡꯁꯤꯕ ꯃꯤꯁꯛꯇꯗꯤ ꯅꯨꯡꯁꯤ ꯄꯥꯛ ꯍꯦꯛꯇ ꯍꯥꯏꯕ ꯌꯥꯗꯦ ꯌꯥꯝꯅ ꯃꯃꯜ ꯂꯩꯅ ꯍꯥꯏꯒꯗꯧꯕꯅꯤ ꯅꯠꯇ꯭ꯔꯒꯗꯤ ꯃꯒꯨꯟ ꯌꯥꯎꯈꯤꯔꯣꯏ ꯈꯪꯗ꯭ꯔꯦꯗ ꯁꯨꯙꯤꯔ ꯁꯥꯍꯦꯕ ꯅꯪꯒꯤ ꯍꯟꯗꯛꯀꯤ ꯂꯤꯂꯥꯁꯤ ꯀꯔꯝꯕ ꯂꯤꯂꯥꯅꯣ ꯅꯣꯡꯗꯝꯕꯅ ꯇꯝꯕ꯭ꯔꯥ ꯅꯪꯒꯤ ꯂꯥꯏꯕꯛꯅ ꯇꯝꯕ꯭ꯔꯥ ꯍꯥꯏꯗꯣ ꯌꯦꯡꯕ ꯇꯥꯕꯅꯤ ꯂꯥꯛꯑꯣ ꯆꯠꯁꯤ ꯂꯥꯛꯑꯣ ꯃꯌꯥꯏ ꯀꯥꯒꯤ ꯁꯣꯐꯥꯗꯨꯗ ꯐꯝꯂꯒ ꯁ꯭ꯌꯥꯝꯗꯨ ꯑꯁꯣꯛꯀꯤ ꯕꯥꯔꯇꯣꯟ ꯂꯤꯁ ꯁꯦꯝꯂꯤ ꯁꯅꯥꯔꯩꯁꯨ ꯀꯣꯐꯤ ꯁꯦꯝꯕ ꯂꯣꯏꯔꯗꯨꯅ ꯄꯨꯊꯣꯔꯛꯏ ꯇꯦꯕꯜꯗꯨꯗ ꯀꯣꯐꯤꯗꯨ ꯊꯝꯂꯒ ꯃꯥꯁꯨ ꯑꯍꯥꯡꯕ ꯅꯥꯀꯜꯒꯤ ꯁꯣꯐꯥꯗꯨꯗ ꯐꯝꯂꯛꯏ ꯃꯣꯏ ꯄꯥꯕꯣ ꯃꯈꯥꯒꯤ ꯇꯅꯧꯕꯤꯗꯣ ꯀꯥꯎꯅꯤꯀꯣ ꯕꯥꯔꯇꯣꯟ ꯇꯧꯅꯁꯦꯅ ꯍꯥꯏꯔꯛꯄꯅꯤ ꯑꯩꯅ ꯈꯪꯕ ꯃꯤ ꯃꯈꯩꯗꯤ ꯑꯌꯥꯝꯕꯅ ꯏꯕ ꯂꯣꯏꯔꯕꯅꯤ ꯅꯪꯅ ꯆꯤꯊ ꯅꯥꯟꯊꯕ ꯑꯗꯒꯤ ꯅꯪꯒꯤ ꯍꯥꯞꯅꯤꯡꯕꯗꯣ ꯀꯅꯥ ꯀꯅꯥꯅꯣ ꯈꯜꯂꯒ ꯏꯔꯣ ꯏꯕꯨꯡꯉꯣꯗꯨꯁꯨꯅꯦ ꯃꯥꯒꯤ ꯃꯔꯨꯞ ꯃꯄꯥꯡ ꯑꯃ ꯍꯥꯞꯀꯗꯧꯕ ꯂꯩꯔꯒꯗꯤ ꯉꯜꯂꯤꯉꯩ ꯍꯥꯏꯔꯛꯑꯣ ꯍꯥꯏꯌꯨꯀꯣ ꯆꯥꯔꯝꯗꯥꯏꯗ ꯕꯥꯔꯇꯣꯟ ꯇꯧꯕꯗꯨ ꯐꯖꯕ ꯋꯥꯠꯂꯤ ꯑꯩꯒꯤꯗꯤ ꯀꯌꯥꯕꯨ ꯂꯩꯇꯦꯗ ꯃꯣꯏ ꯄꯥꯕꯣ ꯑꯗꯣ ꯃꯥꯃꯣꯟꯁꯦ ꯀꯅꯥ ꯍꯥꯏꯁꯦ ꯍꯥꯏꯔꯤꯅꯣ ꯑꯃꯨꯕꯗꯤ ꯍꯥꯏꯔꯒꯨꯝꯁꯤꯀꯣ ꯍꯥꯀꯨꯝ ꯑꯃ ꯆꯥꯕ ꯌꯥꯗꯗꯅ ꯀꯅꯥꯝꯇꯅ ꯍꯦꯛ ꯆꯥꯗꯕꯅꯤ ꯑꯔꯦꯝꯕꯗ ꯆꯥꯛ ꯏꯟꯁꯥꯡ ꯂꯣꯏꯅ ꯃꯥꯡꯉꯦꯕ ꯍꯥꯀꯨꯝꯒꯤꯗꯨꯗꯤ ꯀꯌꯥ ꯀꯩꯗꯧꯈꯤꯗ꯭ꯔꯦ ꯀꯩꯗꯧꯕ ꯌꯥꯎꯕꯅꯅꯣ ꯈꯪꯗꯦꯅꯦ ꯑꯗꯣ ꯃꯌꯥꯝꯅ ꯍꯥꯏꯅꯕꯗꯗꯤ ꯍꯧꯖꯤꯛꯀꯥꯟꯁꯦ ꯑꯃꯨꯕꯁꯦ ꯌꯥꯝ ꯍꯩꯔꯦ ꯃꯃꯤꯡ ꯆꯠꯂꯦ ꯍꯥꯏꯅ ꯇꯥꯏꯅꯦ ꯃꯃꯤꯡ ꯆꯠꯄꯒꯅꯦ ꯑꯃꯠꯇ ꯄꯥꯝꯖꯗ꯭ꯔꯦ ꯑꯩ ꯑꯗꯨꯒꯤ ꯁꯔꯨꯛꯄꯨꯗꯤ ꯃꯃꯥꯡꯒꯤ ꯇꯣꯃꯥꯜꯗꯣ ꯑꯗꯨꯗ ꯑꯣꯏꯅ ꯍꯥꯏꯁꯤ ꯃꯁꯥꯁꯨ ꯅꯥꯜꯂꯤ ꯊꯣꯡꯕ ꯊꯥꯛꯄꯁꯨ ꯃꯥꯃꯨꯛ ꯍꯩꯕ ꯑꯅꯤ ꯁꯨꯗꯦ ꯁꯦꯜꯗꯕꯨ ꯈꯔ ꯆꯥꯎꯏ ꯍꯥꯏꯕꯩ ꯋꯥꯅꯤ ꯀꯩꯅꯣ ꯃꯤ 100 ꯆꯥꯒꯗꯧꯕꯗ 150ꯒꯤ ꯄꯣꯠ ꯆꯩ ꯂꯩꯌꯣꯅ ꯍꯥꯏꯖꯤꯜꯂꯛꯑꯅꯤ ꯑꯗꯒꯤ ꯇꯤꯈꯠꯇꯅ ꯆꯥꯛ ꯏꯟꯁꯥꯡ ꯂꯦꯝꯃꯅꯤ ꯀꯔꯤ ꯀꯥꯟꯅꯔꯤꯕ
ꯅꯣꯡꯉꯥꯜꯂꯁꯨ ꯍꯦꯛ ꯂꯩꯔ ꯂꯣꯏꯔꯦ ꯀꯔꯤꯅꯣ ꯆꯥꯛ ꯏꯟꯁꯥꯡꯗꯕꯨ ꯍꯥꯎꯔꯒ ꯂꯣꯏꯔꯦ ꯍꯣꯏꯅꯦ ꯍꯣꯏꯅꯦ ꯅꯪꯅ ꯁꯤꯅ ꯐꯩ ꯍꯥꯏꯕꯗꯣ ꯑꯗꯨ ꯑꯗꯨꯝ ꯇꯧꯔꯁꯤ ꯑꯗꯣ ꯃꯈꯣꯏ ꯄꯥꯕꯨꯡ ꯊꯣꯏꯅꯁꯨ ꯍꯥꯏꯔꯦ ꯃꯣꯏ ꯄꯥꯕꯨꯡꯅꯁꯨ ꯊꯣꯏꯅ ꯈꯪꯕꯤꯔꯤꯕꯗꯨꯅꯤ ꯏꯆꯥꯅꯨꯄꯥꯁꯦ ꯅꯨꯄꯤ ꯊꯤꯅꯅꯕ ꯑꯃꯨꯛꯇꯪ ꯈꯟꯅꯁꯤ ꯀꯩꯗꯧꯔꯒꯦ ꯆꯍꯤꯁꯤꯒ ꯍꯥꯏꯔꯨꯔꯒꯗꯤ ꯆꯦꯟ ꯆꯣꯡ ꯇꯧꯕꯁꯨ ꯃꯥꯁꯨ ꯏꯀꯥꯏꯔꯅꯤ ꯑꯍꯜ ꯑꯩꯈꯣꯏꯅ ꯃꯥꯡꯒꯣꯜ ꯀꯥꯗ꯭ꯔꯒꯗꯤ ꯀꯌꯥ ꯑꯣꯏꯊꯣꯛꯀꯗꯧꯕꯕꯨ ꯃꯥꯟꯗ꯭ꯔꯦꯗ ꯀꯅꯥꯒꯤ ꯅꯨꯄꯤꯅꯣꯅꯦ ꯑꯩꯈꯣꯏꯅ ꯍꯥꯏꯅꯔꯨꯗꯧꯔꯤꯁꯤꯕꯣ ꯃꯔꯨꯞ ꯃꯄꯥꯡꯒꯤ ꯃꯆꯥꯅꯨꯄꯤ ꯀꯌꯥꯝꯗꯤ ꯌꯥꯝꯃꯤ ꯑꯩꯅ ꯍꯥꯏꯕ ꯍꯅꯨꯊꯪꯗꯨꯗ ꯃꯥꯏ ꯆꯣꯞꯄꯒ ꯇꯣꯛꯏꯁꯦ ꯋꯥ ꯃꯥꯡꯂꯒ ꯇꯣꯛꯄ ꯉꯥꯛꯇꯅꯤ ꯃꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯃꯃꯥ ꯅꯪꯅ ꯐꯅꯕ ꯁꯤꯜꯂꯨ ꯑꯁ ꯑꯩꯁꯨꯅꯤꯅꯦ ꯃꯈꯣꯏ ꯄꯥꯕꯨꯡ ꯂꯝ ꯈꯨꯗꯤꯡꯒꯤ ꯅꯨꯄꯤꯒꯤꯅꯦ ꯐꯣꯇꯣ ꯌꯦꯡꯍꯜꯂꯕꯅꯤ ꯅꯣꯡꯃꯇ ꯍꯔꯥꯎ ꯍꯔꯥꯎ ꯃꯣꯃꯣ ꯃꯤꯅꯣꯛ ꯇꯝꯅ ꯅꯣꯛꯇꯦ ꯁꯤꯃ ꯄꯥꯝꯃꯤ ꯍꯥꯏꯅ ꯃꯆꯤꯟꯅꯁꯨ ꯅꯣꯡꯃꯇ ꯍꯥꯏꯗꯦ ꯀꯅꯥꯒꯤ ꯗꯣꯛꯇꯔ ꯑꯣꯖꯥ IPS IAS ꯂꯣꯏꯅ ꯁꯨꯔꯕꯅꯤ ꯑꯃ ꯐꯥꯎꯕ ꯌꯥꯗ꯭ꯔꯤꯁꯤꯅꯤ ꯃꯥꯅ ꯁꯦꯝꯁꯨ ꯃꯆꯥꯅꯨꯄꯥ ꯑꯁꯤꯒꯤ ꯈꯟꯕꯗ ꯋꯥꯖꯔꯕꯅꯤ ꯃꯄꯥ ꯑꯃ ꯑꯣꯏꯅ ꯅꯨꯄꯥ ꯑꯃ ꯑꯣꯏꯅ ꯍꯧꯖꯤꯛ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯁꯤꯗ ꯐꯥꯎꯔꯝꯒꯗꯕ ꯆꯩꯅ ꯆꯩꯊꯦꯡ ꯃꯌꯥꯝꯗꯣ ꯁꯦꯝꯁꯨ ꯈꯪꯉꯤ ꯀꯔꯝꯅꯗꯤ ꯃꯆꯥꯅ ꯅꯨꯄꯤ ꯊꯤꯕꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯕ ꯌꯥꯔꯨꯒꯅꯤ ꯑꯁꯨꯛ ꯀꯨꯏꯅ ꯆꯍꯤ ꯀꯌꯥ ꯏꯃꯨꯡ ꯃꯅꯨꯡ ꯈꯪꯅ ꯅꯨꯡꯁꯤꯅꯔꯤꯕꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯑꯇꯣꯞꯄ ꯂꯝꯂꯥꯟꯕ ꯀꯅꯥꯗ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯕꯗ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯋꯥꯔꯝꯒꯅꯤ ꯍꯥꯏꯕ ꯁ꯭ꯌꯥꯝ ꯃꯁꯥꯃꯛꯁꯨ ꯃꯗꯨꯒꯤ ꯆꯩꯅꯥꯗꯨ ꯐꯥꯎꯖꯩ ꯐꯅꯌꯥꯝ ꯅꯨꯄꯥ ꯊꯣꯛꯅ ꯉꯥꯡꯂꯒꯁꯨ ꯃꯨꯛꯂꯒꯁꯨ ꯑꯃꯠꯇ ꯉꯥꯏꯔꯕ ꯃꯆꯥ ꯑꯁꯤꯒꯤꯗꯤ ꯈꯟꯕꯗ ꯑꯃꯨꯛ ꯈꯟꯊꯔꯒ ꯍꯟꯊꯖꯅ ꯈꯟꯕꯁꯨ ꯌꯥꯎꯗꯕꯗꯤ ꯅꯠꯇꯦ ꯁ꯭ꯌꯥꯝꯅ ꯁꯣꯔ ꯑꯃꯨꯛꯇꯪ ꯆꯪꯅꯤꯡ ꯇꯥꯅ ꯍꯣꯟꯗꯣꯛꯂꯒ ꯁꯅꯥꯔꯩꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ ꯅꯨꯃꯤꯠ ꯈꯔꯅꯤ ꯊꯥ ꯑꯃ ꯀꯩ ꯑꯃꯗꯤ ꯋꯥ ꯁꯧꯗꯣꯛꯈꯤꯔꯣꯏꯁꯤ ꯃꯃꯥ ꯐꯅꯌꯥꯝ ꯌꯥꯅꯗ꯭ꯔꯒꯁꯨ ꯄꯥꯝꯗ꯭ꯔꯒꯁꯨ ꯏꯆꯥꯒꯗꯤ ꯊꯃꯣꯏ ꯁꯦꯡꯅ ꯑꯍꯜ ꯃꯁꯦꯟ ꯌꯥꯅꯔꯒ ꯈꯪꯅ ꯆꯥꯟꯅꯗꯨꯅ ꯆꯍꯤ ꯀꯌꯥ ꯑꯃ ꯈꯪꯅꯔꯛꯄ ꯑꯣꯏꯕꯒꯤ ꯅꯨꯄꯤ ꯃꯆꯥꯗꯨꯅ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯗ ꯍꯦꯛ ꯆꯦꯟꯈꯤꯕ ꯍꯥꯏꯕꯗꯣ ꯏꯆꯥꯒꯤ ꯊꯃꯣꯏꯅ ꯀꯩꯁꯨ ꯅꯨꯡꯉꯥꯏꯒꯗꯧꯕ ꯅꯠꯇꯦ ꯑꯗꯨꯅ ꯏꯆꯥꯗ ꯃꯁꯤꯒꯤ ꯋꯥꯁꯤ ꯈꯔ ꯇꯞꯅ ꯍꯧꯗꯣꯛꯁꯤꯗ ꯏꯇꯞ ꯇꯞꯅ ꯍꯥꯏꯔꯛꯄ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯗꯨꯗ ꯁꯅꯥꯔꯩꯁꯨ ꯁꯥꯎꯅꯤꯡꯕ ꯀꯌꯥ ꯂꯩꯔꯒꯁꯨ ꯍꯪꯒꯠꯅ ꯃꯔꯩ ꯇꯧꯔꯨꯗꯦ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯇꯥꯁꯤꯜꯂꯒ ꯍꯣꯏ ꯃꯈꯣꯏ ꯄꯥꯕꯨꯡ ꯑꯗꯨꯝꯍꯥꯏꯅ ꯇꯧꯔꯁꯤ ꯇꯟꯖꯥꯗꯨꯗ ꯄꯨꯔꯦꯟꯁꯨ ꯍꯜꯂꯛꯂꯝꯃꯤ ꯄꯨꯔꯦꯟ ꯎꯕꯗ ꯁ꯭ꯌꯥꯝꯅ ꯍꯩ ꯅꯪ ꯍꯜꯂꯛꯂꯕ꯭ꯔꯥ ꯏꯕꯨꯡꯉꯣ ꯍꯣꯏ ꯄꯥꯕꯨꯡ ꯎꯁꯣꯞꯀꯤ ꯕꯥꯔꯇꯣꯟꯒꯤ ꯂꯤꯁ ꯁꯦꯝꯂꯕꯅꯤ ꯅꯪꯒꯤ ꯃꯤꯅ ꯀꯌꯥꯃꯨꯛ ꯍꯥꯞꯀꯗꯧꯔꯤꯕ ꯁꯂꯥꯏ ꯍꯣꯏ ꯃꯩꯔꯥꯕꯨ ꯍꯣꯏꯗꯒꯤ ꯍꯦꯟꯅ ꯑꯇꯩ ꯀꯅꯥꯝꯇ ꯍꯥꯏꯔꯣꯏꯗ ꯑꯩꯒꯤꯗꯤ ꯁꯤꯅꯤꯌꯔꯅꯤ ꯄꯥꯕꯨꯡ ꯋꯥꯍꯩ ꯃꯇꯦꯛꯁꯤ ꯈꯛ ꯍꯥꯏꯔꯝꯂꯒ ꯄꯨꯔꯦꯟꯗꯨ ꯒꯝ ꯃꯥꯒꯤ ꯀꯥ ꯇꯝꯅ ꯀꯥꯈꯠꯈ꯭ꯔꯦ ꯃꯇꯧꯗꯨꯗ ꯁ꯭ꯌꯥꯝꯒ ꯁꯅꯥꯔꯩꯒꯁꯨ ꯍꯥꯏꯐꯦꯠ ꯃꯆꯥꯅ ꯆꯪꯈꯤꯕꯗꯨ ꯌꯦꯡꯍꯧꯏ ꯐꯦꯛꯇ꯭ꯔꯤꯗꯅꯤ ꯄ꯭ꯔꯤꯇꯤꯗꯨ ꯑꯋꯥꯏ ꯇꯥꯈꯩ ꯏꯆꯦꯜ ꯍꯣꯇꯦꯜꯗꯒꯤ ꯊꯕꯛꯇꯨ ꯇꯣꯛꯂꯛꯂꯒ ꯃꯥ ꯐꯦꯛꯇ꯭ꯔꯤ ꯑꯁꯤꯗ ꯊꯕꯛ ꯇꯧꯔꯒꯦ ꯈꯟꯈꯤꯕ ꯑꯃꯗꯤ ꯃꯥꯅ ꯍꯥꯏꯖꯃꯟꯕꯗꯒꯤ ꯉꯁꯤꯗꯤ ꯃꯍꯥꯛꯀꯤ ꯑꯍꯥꯟꯕ ꯖꯣꯏꯟ ꯇꯧꯕ ꯅꯨꯃꯤꯠꯅꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯃꯥ ꯂꯤꯛꯂꯥꯏꯒꯤ ꯀꯥ ꯑꯣꯏꯔꯤꯕ ꯑꯗꯣꯝꯗ ꯂꯥꯛꯏ ꯂꯤꯛꯂꯥꯏꯗꯤ ꯀꯩꯅꯣ ꯈꯔ ꯌꯦꯡꯂꯝꯕꯅꯤ ꯂꯤꯛꯂꯥꯏꯒꯤ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧꯗꯨ ꯄ꯭ꯔꯤꯇꯤ ꯉꯥꯏꯍꯥꯛ ꯁꯦꯀꯦꯟ ꯈꯔ ꯅꯣꯛꯃꯤ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ ꯂꯩ ꯉꯥꯏꯍꯥꯛ ꯌꯦꯡꯂꯝꯂꯕ ꯃꯇꯨꯡ ꯑꯩ ꯑꯝꯇ ꯆꯪꯖꯔꯛꯀꯦ ꯃꯦꯗꯥꯝ ꯈꯣꯟꯖꯦꯜꯗꯨꯗ ꯂꯤꯛꯂꯥꯏꯗꯨ ꯃꯃꯥꯏꯗꯨ ꯌꯦꯡꯊꯣꯔꯛꯏ ꯄ꯭ꯔꯤꯇꯤꯅ ꯂꯦꯞꯂꯒ ꯂꯩꯔꯝꯕ ꯑꯗꯨꯗ ꯍꯔꯥꯎꯅ ꯐꯨꯛ ꯍꯧꯒꯠꯂꯤ ꯑꯅꯤꯗꯨ ꯆꯦꯟꯁꯤꯟꯅꯔꯒ ꯆꯩꯆꯠ ꯀꯣꯟꯁꯤꯟꯅꯩ ꯂꯤꯛꯂꯥꯏꯅ ꯏꯆꯦꯜ ꯍꯣꯇꯦꯜꯗꯒꯤ ꯇꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗꯒꯤꯗꯤ ꯑꯅꯤꯁꯤ ꯄꯥꯛꯅ ꯎꯅꯈꯤꯗ꯭ꯔꯕꯅꯤ ꯂꯝꯈꯥꯡꯗ ꯊꯦꯡꯅꯕ ꯄꯨꯟꯁꯤ ꯋꯥꯔꯤ ꯃꯥꯟꯅꯕ ꯃꯇꯥ ꯑꯅꯤꯒꯤ ꯃꯇꯧꯁꯤ ꯎꯔꯒ ꯅꯨꯡꯗꯝ ꯃꯃꯥꯅ ꯐꯥꯎꯕ ꯀꯂꯛꯂꯝꯕ ꯌꯥꯏ ꯑꯅꯤꯗꯨ ꯉꯥꯏꯍꯥꯛ ꯀꯣꯟꯅꯔꯝꯕꯗꯒꯤ ꯊꯥꯗꯣꯛꯅꯔꯒ ꯄ꯭ꯔꯤꯇꯤꯅ ꯂꯤꯛꯂꯥꯏꯒꯤ ꯃꯁꯥꯗ ꯂꯩꯔꯒ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯁꯤꯗꯤ ꯄꯨꯔꯥ ꯂꯩꯔꯦꯝꯕꯤꯅꯤ ꯈꯨꯐꯖꯝꯅꯤ ꯂꯤꯛꯂꯥꯏ ꯅꯪꯁꯦ ꯐꯖꯕꯗ ꯂꯣꯏꯔꯦ ꯑꯁ ꯑꯩꯗꯤ ꯅꯪꯒꯤ ꯐꯖꯕꯁꯤ ꯎꯕꯗ ꯉꯥꯎꯔꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯁꯤꯕꯣ ꯐꯨꯜ ꯁꯥꯔꯤꯗ ꯐꯅꯦꯛ ꯐꯤ ꯒ꯭ꯔꯤꯟꯗ ꯉꯥꯛꯇ ꯁꯨꯠ ꯇꯧꯏ ꯃꯃꯥꯏ ꯃꯃꯤꯠꯇ ꯆꯝꯇꯛꯅ ꯀꯦꯕꯗꯨꯁꯨ ꯃꯗꯨꯅ ꯍꯦꯟꯅ ꯍꯥꯟꯅ ꯐꯖꯔꯤꯕꯗꯨꯗꯒꯤ ꯍꯦꯟꯅ ꯐꯖꯊꯣꯛꯈ꯭ꯔꯦ ꯄ꯭ꯔꯤꯇꯤꯒꯤ ꯃꯇꯧꯗꯨꯗ ꯂꯤꯛꯂꯥꯏꯗꯨ ꯅꯣꯛꯐꯦꯠ ꯇꯧꯖꯩ ꯌꯥꯔꯦ ꯏꯕꯦꯝꯃ ꯈꯔ ꯊꯥꯒꯠꯂꯗꯤ ꯊꯥꯒꯠꯃꯟꯗꯅ ꯑꯇꯥꯕ ꯃꯤꯅ ꯇꯥꯈ꯭ꯔꯒ ꯅꯣꯛꯅꯈꯤꯅꯤ ꯅꯍꯥꯟ ꯃꯈꯩꯗꯤ ꯂꯤꯛꯂꯥꯏ ꯀꯨꯔꯇꯤꯒꯨꯝꯕ ꯏꯆꯝ ꯆꯝꯕ ꯐꯅꯦꯛ ꯑꯃꯒꯨꯝꯕ ꯑꯗꯨꯝ ꯁꯦꯠꯄꯅꯤ ꯁꯥꯔꯤ ꯐꯨꯜꯗ ꯁꯦꯠꯄꯗꯤ ꯉꯁꯤꯅ ꯑꯍꯥꯟꯕꯅꯤ ꯄ꯭ꯔꯤꯇꯤ ꯃꯥꯅ ꯃꯇꯥꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯖꯤꯟꯕꯁꯨ ꯅꯠꯇꯦ ꯇꯁꯦꯡꯅꯃꯛꯀꯤ ꯉꯁꯤ ꯂꯤꯛꯂꯥꯏꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯝꯅ ꯐꯖꯈ꯭ꯔꯦ ꯐꯦꯛꯇ꯭ꯔꯤꯁꯤꯗ ꯂꯩꯔꯤꯕ ꯑꯦꯝꯄ꯭ꯂꯣꯌꯤꯁ ꯑꯌꯥꯝꯕ ꯂꯣꯏꯅ ꯂꯤꯛꯂꯥꯏꯒꯤ ꯐꯖꯕ ꯑꯁꯤꯗ ꯁꯣꯟꯅꯔꯤꯕꯅꯤ ꯈꯪꯗꯦ ꯏꯕꯦꯝꯃ ꯊꯥꯒꯠꯄꯒ ꯍꯩꯖꯗꯦꯀꯣ ꯑꯩꯈꯣꯏ ꯅꯪꯁꯦ ꯁꯤ ꯌꯧꯅ ꯐꯖꯕ ꯑꯣꯏꯔꯦꯀꯣ
Liklay, nangin naman nabi. Chana khara phingtak room du phawba yaudrini khonjela chawba duna hairakpani hembana. Mama nabi haiba wahi se Liklay ki changthok changsin oiriba thong du hek yaubaga nupa du chapyungna tumin laikre. Hairakliba khonjela duda Liklay amadi Priti tungdo onthore. Hembana maya kawa makai tumin asaba murti amagum leptuna yengliba ado anidu mamitu kuru kiyangni. Liklay so hembagi mityeng aduda ikaiduna mikup kharadi nontaduna leiri. Priti di anidu ki moong matawa aduda amada amuk yeng tawduna leiri. Hembagi manawgum loinariba hembabu senariba driver su oiriba nongdrendu laklaga leiriba chikpa adubu thugairare. Tamo somna mi ngairi hari. Hemba nongdrengi wahaiduda gyan khanglaklai kayam kuina sumna leirabano haina otomda khali. Liklay ki fajabudu yenglingai matam kayam haujinkre amadi manang nakna leiriba nupi sifawba hemba urudre ma haujiktada ikaiba phawre. Hembadu phalap amuktang Liklay di yenglami. Coming Sunday sida imanaba magi usoki sing order tawre. Mi jahum jamri muki oirakpadi yai madu nangna khara khangna selo mara nangina manabi haibado. Priti da khodom bi thillaga hairakpani Liklay so tablap khomi. Hoi mani tamo. Phare isu somna thabaga thuba ma leiri chadaba yadre ngasigi ai laare aduga nangna haiba advertise ki dusu hayeng khoida lakpada dum khanarasiko. Hoi tamo. Hemba aroibo oina hurana Liklay da amuktang yenglamlaga kaadudagi thoki. Priti na haire. Haujikidubu kanano Liklay? Factory sigi mapuduni. Kaino aisa masako bazado. Masakado thinna laga yam thin chungli mimi. Nabani babada chapchari Liklay. Amana so hende amana so wate. Kaiba. Naigi factory mapu siga nanga koinari natro. Kaidino he. Nang siriba kira ba wangak te khairadana. Mini ga takhragatine ai thabaka tawbirano hairakani. Kadaidagi mi ibungni. Ai wasu machan gumna khanbani. Adugumba ranma mi yengka yengbigadawba ibung natteko. Kaino haisa aduga mana haujik yengliba mi yengduna kare. Magi mi yengdubu machan amagumna yengba mi yengdi natteda. Mi yengrane. Mandebu aidi. Oh bab phabi bema gyanesor. Bab to phabi uranu. Mi aisa ngasina hanba sumaina dress set pasida adu mi cham yengjabo oiramgani. Mi yengdudi araiba nattebo. Hoise ngasida lakba ina khangudaba kira khangde ado konadi khanglakini dina. Hoise law yare I thabak tawfam tage. Somda hembado factory ki gate aduda thoraklaba matong gari manungduda ngahak mangduna phamli. Ngahak sida magi mitmangdu uriba Liklay gi fajaraba saktamdu uduna ta leikre. Nongdren su driver gi setuda phamlai. Masu hobana. Tamo, Madam Liklay say ngasidi yam phazadro. Phazai. Madam Liklay lawba nupa do de araiba kyam sati na phare masak mato phajabi ma phangabani na. Mabu nupa ga koiramgadrani nongdra. Yengbadadi koiramgadawa mande. Adubu haujak matamdubu nupa koidaba haisidi yam tang thoida. Masak mato phajare aina khanbadadi koiramgadawa malida tamo. Kaino khangdaba ihul lama chonglei hembado. Kalakpa khamanbagi thilama su phawre tablapna haire. Nupa koiramagana thabak thadatpa taredana. Nongdren ngakna. Adudi kaigino damo. Madam Liklay nupa koibasi yadabro. Hembado khumpham khangdradana. Hey, yare nang musu. Kotha hangdana leirano thabak thengkini. Garido thongnaba tawro. Nongdren su makha tadre nokfeti tawi. Gari start tawraga chatkadaba thabak tugi maigai pangkre.